mayang tonje mayam handaki jena hawo heni kaigino da na nong kitang taraga kaino je anoba chong thoropagi nong nong lawe ko aduna handak ne heni mayang tonje hawo ai athiba nupi lawraga masak phajabane na ta ke sini mang kalam adu da tawji gena ke yawa singre aina nang athiba thirapda kya wa ti gang da mana ai makeup chuk lai bi je ki ra ga di sila je mongom tawi je khangbagi ko ki ra ga di mom tawi di ki bam yaudro mayam khoi pot packing hona na ba sem sarga leire sijana ngasigi lucky draw law hawksi hai gadra lottery hai gadra lottery hai je hawksi di phajadre sijana ngasigi hangam jina lottery phawba mi tu da khudol tamjana ba aduga sidana ikhogi yendem leire yendem je handak na di khitang di kano yamba male makadi yam chawbo ide ha aku pernah tanya kupti kupe makadi masing yam bako aduga sida yendem leire aduga sida nakupi jeju handak adum mamang dagi handak na di kitang yame aduga mayang ton sida leire tap sima thoe sida ju extra khara leire adu sina nungai peruk sidi packet ani ga thokadra ani thokani adu nungai peruk si am phajabne mayam nungai peruk si hayeng chabadane si makko ka semta langthupi nugo makko si ga silo sojalaga chaba hawbane haidi mana si ga thala chaba na taba makko si loina mak hapsalaga singju chaba yam hawbane aduga sidaida sogri angang kitang am yawe sogri angang si yam de packet anga thokadra sum mayam pamba mi yawga di mamang da ju ganu to khun chaba ju yam hawbane sum mayam da mahau tanganing bagi putorokni atai dia ko jumgi sogri ade ko gi sanari bu sogri du ngakene haina dagi ko gi sogri je adu mayam hobje packing to ba hawrage adi kanu to ni matam je ta khangau de ko ana mayam hawrase ngasi gi packing chawdingai da hangam na hana packing to hobje adi mana khwaidagi pat thu kanu khuiba thu doini na ko adu serang achobu yawdo adu achobu du amta adu achobu na tisila hadi si yamdre si jamadi akhoi charage na thambaju yaibo adu orga ju kare ai tare mayam da ju kitang or share tawning bado special oi banu minina ki sumai banu minina ada are chamina ba hai tare yam samna hai roda akhoi gi site gi yamna chawna pijaba ngamdraga ju akhoi gi arei ba khara jidi nungsina na chamina je na khudol tamjabani hai tare aja semua hangam je packing to udah di khara wai ko adu orju yana ba natra di loin khui gra ga horin phibam taroi do sida sa ji ko adu ki at least packing to ho jina kitang di phani adu packing ji am lu di lu re tare to horin yumda lottery phawbi ge dori ba miduna nga ga thonga chabi gera natraga yen ga thonga chabi gera natraga oksha ga thonga chabi gera yerum ga thonga chabi gera mai ano wa dum hok doctor kani hok jikte ano yam puthongna ram akoi ne khang da ba yam na ado apam ba mong da chabi ro traga hangam ngata chamthong chabi gera nimsara am di dum phani da haidi kano hojik matam na tamna sida thabje hekta kano to we saga sabani na waye ko natradi khari yamna tharga mayam da puthok ya bane ba haidi yona bo ina adu gi khudong chab da ma farak tare akta sengbadi si jidi akhoi gi chana ba sum kitang hunjan jabani da adaida ngasidi akhoi mayam gi nungaiba numitnina akhoi gi YouTube family gi nungaiba numitnina sima jum daw ya bam tang khalaga kano tok thok siana lottery tok thok siana tamai sum gift ne se ani mu chapsal ya de se fajar se lum he am to wait pom to ole ying ni kya lum ge na adi akhoi ji wait on gi bidagi wait on bagi Nisha chu re ko
ꯌꯥꯔꯦ ꯌꯥꯔꯦ ꯃꯌꯥꯝ ꯀꯌꯥ ꯂꯨꯝꯃꯤ ꯀꯩꯅꯣꯅꯤ ꯒ꯭ꯔꯥꯝ 100ꯒ 10ꯃꯨꯛ ꯍꯥꯏꯇꯥꯔꯦ 12 ꯆꯣꯡ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯒ꯭ꯔꯥꯝ 100ꯒ 10ꯃꯨꯛ ꯂꯨꯝꯃꯦ ꯍꯥꯏꯇꯥꯔꯦ ꯅꯥꯀꯨꯞꯄꯤꯗꯣ ꯆꯥꯎꯔꯥꯛꯅ ꯅꯪ ꯁꯠ ꯁꯦꯝꯖꯤꯜꯂꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯜꯂꯒꯦ ꯅꯪ ꯍꯥꯜꯂꯨꯅꯣ ꯍꯥꯏꯗꯤ ꯃꯌꯨꯝꯗ ꯊꯝꯃꯒ ꯑꯣ ꯅꯪꯅ ꯍꯥꯜꯀꯗꯣꯏꯅꯤꯀꯣ ꯁꯤꯗꯤ ꯃꯁꯥꯒꯤꯅꯦ ꯅꯪꯀꯣ ꯅꯪ ꯈꯪꯗꯦ ꯃꯁꯥꯒꯤ ꯉꯥꯡꯉꯤꯔꯣ ꯊꯣꯏꯊꯣꯏꯒꯤ ꯃꯁꯤ ꯃꯥꯟꯁꯦ ꯑꯩꯗꯤ ꯂꯤꯞꯁꯇꯤꯛ ꯇꯩꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀ꯭ꯋꯥ ꯆꯥꯔꯛꯏꯔꯥ ꯈꯜꯂꯤꯕꯅꯤꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀ꯭ꯋꯥ ꯎꯝꯃ ꯂꯥꯛꯑꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤꯅꯦ ꯑꯌꯨꯛꯇ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯕ꯭ꯔോ ꯅꯪꯕꯣ ꯂꯤꯁꯤꯡ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯀ꯭ꯋꯥ ꯆꯥꯒꯗ꯭ꯔꯥ ꯆꯥꯒꯅꯨꯀꯣ ꯃꯥꯅ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯄꯗꯣ ꯉꯁꯤꯗꯤ ꯁꯤꯂꯥꯅ ꯅꯥꯀꯨꯞꯄꯤ ꯑꯣꯜꯂꯛꯄꯁꯦ ꯑꯃꯠꯇ ꯍꯦꯛ ꯐꯥꯗꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄꯦꯀꯦꯠ 10ꯃꯨꯛ ꯁꯦꯝꯃꯛꯄꯁꯤꯗ ꯑꯃꯐꯥꯎ ꯍꯦꯛ ꯐꯥꯗꯦ ꯑꯗꯣ ꯃꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯅꯥꯀꯨꯞꯄꯤꯁꯤ ꯌꯥꯝ ꯊꯥꯡꯒꯠ ꯉꯝꯗ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯦ ꯅꯥꯀꯨꯞꯄꯤꯅ ꯍꯦꯟꯅ ꯋꯦꯠ ꯂꯩꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯃꯌꯥꯝꯒꯤ ꯀꯨꯏꯅ ꯁꯦꯕꯥ ꯇꯧꯕ ꯄꯥꯝꯃꯒꯗꯤ ꯕꯣꯔ ꯃꯌꯥꯝ ꯄꯤꯔꯛꯑꯣ ꯅꯥꯗꯕꯗ ꯑꯣꯏꯌꯣꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗꯤ ꯎꯄꯥꯏ ꯑꯃꯇ ꯂꯩꯇꯦ ꯍꯦꯛꯇ ꯀꯨꯟꯗꯣꯔꯤꯅꯤ ꯑꯃꯐꯥꯎꯇꯗꯤ ꯐꯥꯍꯟꯈꯤꯗ ꯑꯩ ꯍꯦꯜꯂꯁꯨ ꯂꯧꯊꯣꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯥꯀꯨꯞꯄꯤꯗꯤ ꯄꯦꯛꯀꯤꯡ ꯇꯧꯕ ꯂꯣꯏꯔꯦ ꯅꯥꯀꯨꯞꯄꯤ ꯄꯦꯀꯦꯠ 13 ꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯡꯇꯣꯟꯁꯦ ꯍꯧꯔꯒꯦ ꯃꯌꯥꯡꯇꯣꯟꯁꯦ ꯃꯌꯥꯝ ꯍꯟꯗꯛꯀꯤꯁꯤꯅ ꯍꯥꯎꯕ ꯍꯦꯟꯅꯤ ꯀꯩꯒꯤꯅꯣꯗ ꯅꯍꯥꯟ ꯅꯣꯡ ꯈꯤꯇꯪ ꯇꯥꯔꯛꯑꯒ ꯀꯩꯅꯣꯁꯦ ꯑꯅꯧꯕ ꯆꯣꯡꯊꯣꯔꯛꯄꯒꯤ ꯅꯧ ꯂꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯍꯟꯗꯛꯅ ꯍꯦꯟꯅꯤ ꯃꯌꯥꯡꯇꯣꯟꯁꯦ ꯍꯥꯎꯕ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯄꯥꯝꯖꯕꯅꯤꯅ ꯂꯤꯔꯁꯨ ꯁꯤꯠꯂꯒ ꯆꯥꯏ ꯑꯩꯗꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯧ ꯂꯥꯎꯋꯦꯕ ꯄꯥꯏꯕꯗ ꯑꯗꯨꯅ ꯃꯌꯥꯡꯇꯣꯟ ꯄꯥꯝꯕ ꯀꯥꯡꯕꯨꯒꯤꯗꯤ ꯍꯟꯗꯛꯅ ꯌꯥꯝ ꯍꯦꯜꯂꯅꯤ ꯍꯥꯎ ꯍꯟꯗꯛ ꯗꯥꯎ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟ ꯅꯣꯡ ꯈꯤꯇꯪ ꯈꯤꯛꯄꯤꯈꯤꯕꯗꯣ ꯑꯗꯨꯗ ꯃꯥꯁꯦ ꯄꯣꯠꯁꯦ ꯅꯧꯊꯣꯛꯈ꯭ꯔꯦꯕ ꯃꯌꯥꯝ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯌꯥꯝ ꯍꯩꯔꯦ ꯇꯧꯔꯒ ꯐ꯭ꯂꯣꯞꯃꯨꯛ ꯆꯠꯂꯦ ꯀꯦꯃꯦꯔꯥꯗ ꯊꯥꯗ ꯑꯣꯟ ꯇꯧꯔꯝꯗꯕꯤꯗ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯇꯧꯔꯒ ꯉꯥꯡ ꯂꯩꯔꯝꯃꯦ ꯁꯤ ꯅꯨꯡꯒꯥꯏ ꯄꯦꯔꯨꯛ ꯂꯩꯔꯦ खर लेदी आई मुहूर्त मा ओइन सिललनी मान हेले ngang ba hiba सोना हम तो उनजल ओसी कैमरामैन कैमरा गर्ल अनु चार्जे ब्लॉगर रहे लगे कभी ब्लॉगर नो आईडी वीडियो नंबर ओहे लगे बा या ब्रो या बुद्धि आइए डॉक्टर इंजीनियर यामन करे अन्ना ब्लॉगर रहे लगे as kajeli doctor nang kay oining ino hayro kay oining nang wa आईडी डॉक्टर ओइनिंग है doctor oining ya saru hai bo nang doctor adum oining gadro hayeng ana amma mo oining gadwira ba doctor kay dawe oining ino आईडी में वो चेन में पिक्चर आफ्टर मा इचे डॉक्टर आफ्टर मा बंदा 틱톡 위계가 파전 없다고 위계 틱톡 위계 라인 위계 아니 틱톡 위계 하지 어떤 아이인 게 마음군다 아 제시디 파그라도 디나봐 리퍼바 파레 파티 파라버니 제시 그럼 간다 하이가 나한 그노다 라인 버 파라가 코이다 라미디 నం기 사나 포토 포로다 mayang gi yo narakda layeng ge hayo layeng naga 로이나 막 닥터 어린데 제제가 하나니 제제 유나비 쿠터스도 탕리는 보도 신부리고 나도 말이로 시다 탕물레라도 시동 탕리는 보도 시동 탕리는 보도 까이카 시제제데 파디야 어 땀나 파라버니 amte yingi 60 ra ja ah si 89 am mere 마주 텔레스 나 빼고야 sina 92 le ado ani do changman halu kitang amana amani hap chanaraga chamana lo ani do 90 yo ah 90 yo hel hadi pot ani do chamana pai
90 ꯐꯥꯗ꯭ꯔꯦꯗꯅ ꯂꯩꯕꯥꯛꯂ ꯀꯩꯅꯣ ꯈꯤꯇꯪ ꯃꯀꯨꯞ ꯆꯥꯏꯁꯤꯜꯂꯦ 90 ꯌꯦꯡ ꯂꯥꯛ ꯐꯥꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯍꯥꯏꯔꯗꯤ ꯀꯌꯥ ꯊꯥꯖꯗꯦ ꯆꯞ ꯇꯥꯔꯦꯁꯦ ꯃꯌꯥꯡ ꯇꯣꯟꯁꯦ ꯍꯦꯛꯄꯗꯗꯤ ꯌꯥꯝ ꯌꯥꯝꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨ ꯄꯦꯛꯀꯤꯡ ꯁꯥꯔꯀꯥꯟꯗ ꯍꯦꯛꯇ ꯊꯣꯛꯇꯦꯕ ꯃꯥꯗꯤ ꯀꯨꯞꯄꯅꯤꯅ ꯑꯗꯒꯤ ꯌꯥꯝꯅꯁꯨ ꯌꯥꯡꯕ ꯄꯣꯠꯅꯤꯅ ꯃꯌꯥꯝ ꯆꯟꯕꯗ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯨꯞꯁꯨ ꯀꯨꯞꯁꯜꯂꯛꯑꯦꯗꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯁꯨꯝ ꯍꯦꯛꯂꯛꯄꯒꯤ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤ ꯑꯃꯨꯛ ꯊꯥꯗꯔꯛꯑꯒꯦ ꯃꯌꯥꯝ ꯑꯉꯥꯡꯕ ꯈꯤꯇꯪ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯗꯒꯤ ꯁꯤ ꯑꯉꯥꯡꯕꯁꯦ ꯇꯣꯉꯥꯟꯅ ꯍꯣꯔꯦꯟ ꯄꯦꯛꯀꯤꯡ ꯁꯥꯕꯗꯤ ꯌꯥꯟꯁꯤꯟꯅꯗꯅꯕ ꯇꯧꯕꯅꯤ ꯋꯥ ꯐꯖꯩ ꯁꯧꯒ꯭ꯔꯤꯁꯤꯅ ꯃꯍꯥꯎꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯧꯒ꯭ꯔꯤꯁꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤꯗ ꯄꯦꯛꯀꯤꯡ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯒꯤꯐ ꯑꯋꯦ ꯇꯧꯕꯁꯦ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯅꯗ꯭ꯔꯕ ꯀꯥꯏꯅ ꯇꯧꯅꯤ ꯐ꯭ꯔꯤꯗ ꯄꯤꯗꯣꯏꯅꯦꯅ ꯍꯥꯏꯗꯤ ꯐ꯭ꯔꯤꯗ ꯇꯧꯔꯗꯤ ꯏꯀꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯂꯣꯅ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤꯗꯤ ꯄꯦꯛꯀꯤꯡ ꯇꯧꯁꯟꯈ꯭ꯔꯕꯅꯤꯅ ꯄꯠꯂꯔꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯊꯣꯛꯑꯒ ꯑꯃꯨꯛ ꯍꯥꯏꯇꯥꯔꯅꯦ ꯉꯁꯤꯗꯤ ꯂꯣꯏ ꯌꯣꯟꯗꯣꯏꯅꯦ ꯐ꯭ꯔꯤ ꯅꯠꯇ꯭ꯔꯦꯅ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯀꯧꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯂꯥꯛꯅꯔꯝꯗ꯭ꯔꯥ ꯑꯗꯩ ꯀꯣꯟꯅꯗꯤ ꯁꯨꯝ ꯍꯟꯊꯔꯛꯏꯗꯅ ꯑꯗꯨꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯥꯎꯕꯅꯤꯅ ꯍꯥꯏꯗꯤ ꯃꯌꯥꯡꯇꯣꯟ ꯁꯧꯒ꯭ꯔꯤ ꯌꯥꯎꯕꯅꯤ나 ꯃꯌꯥꯝ ꯄꯥꯝꯅꯅꯤ ꯍꯥꯏꯗꯤ ꯁꯥꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯇꯧꯖꯕꯅꯦ ꯂꯥꯛꯇꯕ ꯇꯧꯕꯤꯒꯅꯣ ꯂꯣꯏꯅꯃꯛ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯤ ꯏꯀꯥꯏꯖꯩ ꯀꯥꯏꯅ ꯂꯥꯛꯇꯕ ꯇꯧꯕꯤꯒꯅꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯧꯕꯤꯃꯟ ꯈꯪꯕ ꯎꯠꯄ ꯑꯣꯏꯅ ꯑꯃꯨꯛ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯇꯧꯖꯕꯅꯤ ꯁꯤꯗꯩꯗ ꯏꯀꯥꯏꯅꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯦꯅ ꯑꯩꯈꯣꯏ ꯏꯀꯥꯏꯔꯗꯤ ꯊꯣꯛ ꯌꯥꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤ ꯇꯪꯈꯥꯏ ꯑꯔꯦꯝꯕꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯦꯛ ꯇꯧꯈ꯭ꯔꯕꯅꯤ ꯁꯤꯅ ꯌꯥꯝꯃꯤꯀꯣ ꯑꯗꯨꯗꯤ ꯍꯟꯗꯛꯁꯨ ꯁꯧꯒ꯭ꯔꯤꯁꯦ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯑꯅꯤ ꯁꯤꯅ ꯑꯔꯣꯏꯕ ꯁꯧꯒ꯭ꯔꯤ ꯃꯌꯥꯝ ꯄꯦꯛꯀꯤꯡ ꯇꯧꯁꯟꯕ ꯑꯌꯥꯝꯕ ꯂꯣꯏ ꯂꯣꯏꯁꯤꯜꯂꯦ ꯁꯤ ꯂꯩꯔꯦ ꯁꯧꯒ꯭ꯔꯤꯗꯣ ꯑꯗꯒꯤ ꯑꯇꯩ ꯃꯌꯥꯡꯇꯣꯟ ꯅꯥꯀꯨꯞꯄꯤ ꯌꯦꯟꯗꯦꯝꯁꯦ ꯂꯣꯏꯔꯀꯥꯟꯗ ꯄꯨꯂꯞ ꯃꯁꯤꯡ ꯊꯤꯔꯒꯦ ꯀꯌꯥꯅꯣ ꯍꯥꯏꯗꯣ ꯌꯦꯟꯗꯦꯝꯁꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯀꯔꯝꯕꯗ ꯍꯥꯞꯀꯅꯤ ꯀꯔꯝꯕꯗ ꯍꯥꯞꯄꯣꯏ ꯇꯧꯕꯗ ꯑꯃꯨꯛ ꯍꯦꯛꯎꯔꯤꯅꯤ ꯀꯣꯟꯅꯗ꯭ꯔꯦꯅ ꯃꯀꯥ ꯑꯃꯃꯝ ꯍꯨꯏ ꯂꯥꯎꯔ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯌꯦꯟꯗꯦꯝ ꯄꯥꯝꯕꯤ ꯂꯣꯏꯅꯃꯛ ꯁꯨꯔꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯔꯣ ꯇꯥꯏꯗ ꯑꯩꯅ ꯇꯥꯗꯦꯕ ꯌꯥꯔꯕꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯧꯒ꯭ꯔꯤ ꯀꯩꯅꯣ ꯑꯃ 18 ꯑꯃ ꯑꯉꯥꯡꯕ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕ 2 ꯑꯃꯒ ꯑꯗꯒꯤ ꯀꯩꯅꯣꯗ ꯃꯌꯥꯡꯇꯣꯟꯗ 13 ꯑꯃ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤꯗ 13 ꯑꯗꯒꯤ ꯀꯩꯅꯣꯗ ꯌꯦꯟꯗꯦꯝꯗ ꯃꯄꯨꯟ 6 ꯑꯃ ꯅꯨꯡꯒꯥꯏ ꯄꯦꯔꯨꯛ 2 ꯑꯃ ꯁꯤꯁꯤꯅꯤ ꯉꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡ ꯄꯨꯊꯣꯛꯆꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯦꯛꯀꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯈꯔ ꯈꯥꯛꯆꯍꯧꯔꯤ ꯑꯩꯈꯣꯏꯒꯤ ꯈꯥꯛꯆꯔꯤꯕꯁꯤꯅ ꯁꯤ ꯂꯩꯔꯦ ꯁꯧꯒ꯭ꯔꯤ ꯃꯌꯥꯡꯇꯣꯟ ꯅꯥꯀꯨꯞꯄꯤꯁꯤ ꯂꯣꯏ ꯁꯨꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯅ ꯑꯩꯈꯣꯏ ꯆꯥꯅꯕꯅꯦ ꯌꯦꯟꯗꯦꯝ ꯎꯠꯂꯛꯇ꯭ꯔꯦ ꯅꯥꯀꯨꯞꯄꯤ ꯁꯤ ꯑꯩꯈꯣꯏ ꯆꯥꯅꯕꯅꯤ sini mayang tuan sini saugri mayam ko gisana bo gijeng tham sana bo ya ben je yo na bo na bada sao không re yu sung ba mina yu na bo na de yu takte do adu gi mo do pa chi yon ba ji ya yon na ba hek to bada Nisha chu gure ba ko ji pot yon bagi Nisha ne pot yon bagi Nisha amal lidai ne kai thabak ta wi interview lakpuda kainogi salesman gi interview chatpa kari thabak ta wi kaino experience lai raba experience ti lai je pot yon bagi hai ai ha jila laba maji salesman oina ba interview au chatpa aida adudi akhoi gi da kaino ta buni na salesman gi oina lakpani na pot yon bagi experience ti lai bra hai lai je ai oja ai lai je hai kari kari poti yo le ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯅꯦꯛꯁꯨ ꯑꯗꯨꯛ ꯌꯥꯝ ꯌꯣꯟꯊꯣꯛꯈ꯭ꯔꯦ
ꯑꯗꯨꯒꯤ ꯀꯣꯠꯁꯦ ꯑꯗꯨꯒ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯌꯨꯝꯒꯤ ꯀꯣꯜꯂꯤꯛꯁꯨ ꯑꯗꯨꯒ ꯌꯥꯝ ꯌꯣꯟꯊꯣꯛꯈ꯭ꯔꯦꯅ ꯂꯥꯁꯇ ꯅꯤꯁꯥ ꯆꯥꯕ ꯗ꯭ꯔꯛ ꯆꯥꯕ ꯑꯣꯏ ꯂꯩꯔꯝꯕꯗꯣ ꯃꯥꯅ ꯌꯣꯟꯈꯤꯕ ꯃꯌꯥꯝ ꯍꯥꯏꯊꯔꯛꯄꯗ ꯌꯨꯝꯒꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯌꯣꯟꯕꯗ ꯅꯤꯁꯥ ꯀꯔꯤꯑꯕ ꯄꯣꯠ ꯌꯣꯟꯕꯒꯤ ꯅꯤꯁꯥ ꯑꯣꯏ ꯌꯦꯟꯗꯦꯝ ꯃꯅꯥꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯥꯅ ꯂꯣꯏ ꯀꯪꯉꯤꯅꯤ ꯃꯌꯥꯝꯁꯦ ꯉꯁꯤ ꯅꯣꯡꯃꯈꯛ ꯈꯟꯗꯕꯗ ꯅꯣꯡꯃꯗ ꯑꯗꯨꯝ ꯆꯥꯂꯣ ꯀꯪꯁꯤꯜꯂꯦ ꯑꯩꯅꯁꯨ ꯍꯧꯖꯤꯛꯁꯦ ꯈꯟꯗ꯭ꯔꯕ ꯖꯨꯂꯥꯏ ꯌꯧꯔꯛꯀꯗꯣꯔꯦꯅ ꯇꯟꯗꯅ ꯑꯗꯣ ꯄꯣꯠꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯄꯠꯄ ꯈꯣꯠꯄꯩ ꯅꯠꯇꯦꯀꯣ ꯅꯨꯡꯁꯥꯒꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗꯩꯗ ꯅꯨꯡꯁꯥꯁꯦ ꯌꯥꯗꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯌꯦꯟꯗꯦꯝꯒꯤ ꯄꯦꯛꯀꯤꯡ ꯇꯧꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯇꯣꯟꯗ ꯍꯣꯔꯦꯟ ꯄꯨꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯔꯣꯏꯅ ꯃꯅꯥꯗꯣ ꯃꯤꯅ ꯍꯥꯏꯔꯛꯑꯦ ꯅꯣꯡꯃ ꯀꯥꯗꯤ ꯆꯠꯄꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯂꯧꯊꯣꯛꯑꯁꯤꯂꯥꯅ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕ ꯊꯣꯛꯂꯛꯄꯁꯦ ꯀꯥꯟꯅꯕ ꯃꯌꯥꯝ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯀꯣ ꯍꯥꯏꯗꯤ ꯈꯪꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝꯗꯣ ꯇꯥꯛꯄꯤ ꯑꯗꯣ ꯑꯗꯨꯗꯒꯤꯔ ꯑꯗꯥꯗꯒꯤꯔ ꯀꯥꯏꯅ ꯇꯧꯔꯛꯄ ꯃꯤꯗꯨ ꯕꯦꯗ ꯀꯃꯦꯟꯗꯨꯗꯤ ꯑꯩꯈꯣꯏ ꯂꯧꯖꯗꯦ ꯃꯣꯏ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯖꯁꯅꯨ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯕꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯂꯧꯁꯤꯟꯖꯩ ꯇꯔꯥꯝꯅ ꯂꯧꯁꯤꯟꯖꯩ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯦꯛꯀꯤꯡ ꯇꯧꯕꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯣꯔꯦꯟ ꯌꯣꯟꯕꯗ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯍꯋꯥꯏꯖꯥꯔ ꯀꯥꯏꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯀꯥꯏꯕꯁꯤ ꯃꯤꯍꯨꯟ ꯇꯤꯡ ꯇꯤꯡ ꯂꯥꯎꯏ ꯍꯋꯥꯏꯖꯥꯔꯁꯦ ꯁꯣꯏꯔꯝꯒꯗ꯭ꯔꯥ ꯁꯣꯏꯔꯝꯃꯣꯏꯗ꯭ꯔꯥꯅ ꯍꯟꯗꯛꯀꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦ ꯍꯟꯗꯛꯇꯤ ꯐꯖꯔꯦ ꯃꯔꯣꯛ ꯐꯖꯅ ꯀꯥꯔꯦ ꯑꯩꯈꯣꯏ ꯀꯥꯅ ꯀꯩꯅꯣ ꯄꯨꯊꯣꯛꯄꯤꯔꯛꯇꯗꯤ ꯌꯥꯔꯔꯣꯏ ꯈꯥꯕꯩ ꯀꯣꯟ ꯑꯃꯗ ꯈꯥꯕꯩ ꯀꯩꯀꯥꯗꯤ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯗ꯭ꯔꯣ ꯑꯩ ꯄꯨꯊꯣꯔꯛꯑꯒꯦ ꯍꯥꯏꯗꯤ ꯌꯥꯝ ꯃꯄꯥꯟꯗꯗꯤ ꯐꯖꯅ ꯇꯥꯔꯦꯀꯣ ꯃꯅꯨꯡꯁꯦ ꯈꯤꯇꯪ ꯈꯣꯠꯇꯣꯛꯑꯒ ꯌꯦꯡꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯈꯨꯗꯣꯟ ꯇꯝꯒꯗꯧꯔꯤꯕꯅꯤꯅ ꯍꯋꯥꯏꯁꯦ ꯌꯥꯝ ꯐꯖꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯃꯩ ꯇꯥꯔꯦ ꯉꯁꯤ ꯁꯤꯒꯤ ꯄꯣꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯍꯟꯅꯤꯡꯉꯤꯁే ꯑꯗꯣ ꯃꯃꯥꯡꯗ ꯇꯥꯎ ꯌꯥꯗꯕ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯇꯥꯔꯒ ꯃꯃꯥꯡꯒꯤꯁꯦ ꯇꯥꯈꯤꯗꯦꯕꯀꯣ ꯑꯗꯨꯗ ꯋꯥꯈꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯆꯥꯕꯕꯨꯗꯤ ꯌꯥꯏ ꯃꯃꯥꯡꯒꯤꯗꯣ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯁꯛꯁꯦ ꯍꯦꯛꯇ ꯃꯨꯔꯒ ꯐꯖꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯂꯪꯉꯒ ꯑꯗꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯥꯎ ꯌꯥꯈꯤꯗꯦꯕ ꯃꯨꯔ ꯃꯃꯥꯡꯒꯤꯗ ꯂꯪꯕꯁꯦ ꯃꯤꯗꯤ ꯐꯖꯗꯦꯕ ꯃꯨꯔꯒ ꯂꯪꯕꯁꯦ ꯑꯩ ꯊꯣꯛꯑꯒꯅꯤꯀꯣ ꯑꯩ ꯅꯣꯛꯆꯔꯤꯁꯦ ꯃꯨꯔ ꯂꯪꯕꯁꯦ ꯃꯤꯗꯨꯗꯤ ꯐꯖꯗꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯣ ꯍꯋꯥꯏꯗꯗꯤ ꯌꯥꯝ ꯑꯃꯨꯕ ꯐꯖꯕ ꯌꯥꯝ ꯄꯥꯝꯕꯅꯦ ꯍꯋꯥꯏꯖꯥꯔꯗꯗꯤ ꯐꯖꯩ ꯀꯩꯅꯣ ꯃꯌꯥꯝꯗꯨ ꯁꯤꯒꯤꯁꯤꯅꯤꯀꯣ ꯇꯥꯔꯤꯁꯦ ꯃꯣꯔꯣꯛꯁꯦ ꯊꯤ ꯀꯥꯔ ꯐꯖꯕ ꯍꯥꯏꯗꯣ ꯐꯖꯔꯦ ꯁꯤꯁꯦ ꯑꯣꯏꯔꯗꯤ ꯋꯥꯈꯟꯁꯦ ꯈꯔ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯃꯌꯥꯝꯗ ꯄꯤꯕꯗ ꯍꯥꯏꯗꯤ ꯃꯁꯛ ꯐꯖꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯃꯃꯥꯡꯒꯤ ꯐꯖꯗ꯭ꯔꯤꯗꯨꯗꯤ ꯁꯤꯂꯥ ꯑꯗꯣ ꯈꯤꯇꯪ ꯋꯥꯠꯄꯗꯨꯅꯤ ꯃꯔꯣꯛ ꯀꯩꯅꯣ ꯇꯧ ꯐꯖꯕ ꯍꯥꯏꯕ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯈꯔ ꯋꯥꯠꯄ ꯑꯃ ꯍꯥꯏꯗꯣ ꯋꯥꯠꯂꯤ ꯍꯥꯏꯗꯣ ꯐꯖꯕ ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯊ꯭ꯋꯥꯏꯒꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯐꯖꯔ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯈꯜꯂꯤꯔ ꯈꯪꯗꯦ ꯇꯧꯅ ꯃꯃꯥꯅ ꯃꯆꯥ ꯄꯣꯛꯄ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯔꯛꯄ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯃꯥꯡꯒꯤꯗꯅ ꯅꯪꯒꯨꯝꯕ ꯑꯉꯥꯡ ꯃꯍꯤ ꯇꯥꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯉꯁꯤꯁꯤꯅ ꯅꯪꯒꯨꯝꯕ ꯇꯥꯔꯦ ꯑꯧ ꯃꯥꯁꯦ ꯃꯁꯛ ꯐꯖꯩ ꯀꯥꯏꯅꯁꯨ ꯈꯟꯖꯔꯤ ꯃꯥꯜꯂꯦ ꯑꯊꯤꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯈꯤꯇꯪ ꯃꯥꯅ ꯈꯤꯇꯪ ꯍꯦꯟꯕꯁꯤda ꯃꯥꯁꯦ ꯃꯁꯛ ꯐꯖꯔꯦꯅ ꯂꯩꯈꯤꯔꯤ ꯑꯗꯨꯏꯁꯨ ꯑꯊꯤꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯃꯥꯅ ꯃꯁꯛ ꯐꯖꯔꯦꯅ ꯃꯨꯛꯇꯅ ꯂꯩꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯂꯥꯁꯇ ꯑꯗꯨꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯊꯤꯕ ꯅꯨꯄꯤ ꯂꯧꯔꯒ ꯃꯁꯛ ꯐꯖꯕꯅꯦꯅ ꯇꯥꯛꯀꯦꯁꯤꯅꯤ ꯃꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗ ꯇꯧꯖꯒꯦꯅ ꯀꯌꯥ ꯋꯥꯁꯤꯟꯈ꯭ꯔꯦ ꯑꯩꯅ ꯅꯪ ꯑꯊꯤꯕ ꯊꯤꯔꯛꯄꯗ ꯀꯌꯥꯝ ꯋꯥꯊꯤ ꯈꯪꯕ ꯑꯗꯨꯗꯨꯅ ꯃꯥꯅ ꯑꯩꯒꯤ ꯃꯦꯀꯞ ꯁꯨꯡꯂꯩ ꯂꯩꯕꯤꯗ꯭ꯔꯤꯁꯦ ꯀꯦꯔꯒꯗꯤ ꯁꯤꯂꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯁꯦ ꯈꯪꯕꯒꯤꯀꯣ ꯀꯦꯔꯒꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯗ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯦꯀꯞꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯔꯝꯃꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯅꯪ ꯍꯥꯏꯖꯔꯣꯗ ꯌꯥꯔꯔꯣꯏ ꯃꯥ ꯍꯥꯏꯔꯛꯇꯣꯏꯁꯦ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇ꯭ꯔꯁꯨ ꯀꯅꯥꯅ ꯌꯦꯡꯉꯛꯇꯣꯏꯅꯣ ꯀꯦꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯥꯅꯦ ꯃꯤꯅ ꯌꯦꯡꯉꯛꯅꯕ ꯀꯦꯕ ꯅꯠꯇ꯭ꯔꯦ ꯍꯋꯥꯏꯖꯥꯔ ꯅꯝꯕꯅꯦ ꯐꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯀꯣꯡꯒꯥꯡꯗꯤ ꯊꯣꯛꯂꯛꯑꯦ ꯌꯥꯝ ꯑꯅꯤꯁꯨꯕ ꯀꯩꯅꯣꯁꯦ ꯂꯨꯕꯥꯛꯁꯦ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯑꯍꯥꯟꯕꯗꯤ ꯊꯤ ꯄꯣꯁ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯥꯍꯟꯅꯤꯡꯕꯗꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯊꯣꯛꯅ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗꯤ ꯃꯁꯤꯗ ꯂꯥꯡ ꯌꯥꯎꯔꯝꯃꯤꯌꯦ ꯃꯊꯪꯒꯤ ꯂꯧꯊꯣꯛꯄꯗ ꯀꯩꯅꯣ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯂꯥ ꯊꯥꯏ ꯉꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯍꯋꯥꯏꯖꯥꯔꯁꯦ ꯃꯃꯥꯡꯒꯤ ꯃꯃꯥꯡꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯩꯗꯤ ꯄꯨꯟꯁꯤꯒꯤ ꯂꯣꯏꯔꯔꯣꯏ ꯃꯃꯥꯡꯒꯤꯗꯅ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯩ ꯂꯣꯏꯔꯔꯣꯏ
ꯃꯃꯥꯡꯗꯅ ꯃꯥꯒꯤ ꯄꯥꯝꯖꯕꯅꯤ ꯇꯧꯔꯀꯥꯟꯗ ꯏꯐ ꯐꯖꯗꯦ ꯑꯉꯧꯕ ꯄꯥꯝꯃꯦꯅ ꯍꯋꯥꯏꯖꯥꯔ ꯑꯐꯨꯠꯄ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯦ ꯑꯩꯅ ꯍꯟꯗꯛꯀꯤ ꯑꯩꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯄꯨꯊꯣꯔꯛꯑꯦ ꯍꯟꯗꯛꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒ ꯃꯔꯣꯛꯁꯦ ꯀꯥꯔꯒ ꯃꯁꯨꯡ ꯃꯔ ꯊꯣꯛꯂꯛꯑꯦ ꯀꯌꯥ ꯐꯖꯩꯅꯣ ꯃꯥꯗꯤ ꯑꯉꯧꯕ ꯄꯥꯝꯃꯦ ꯑꯗꯨꯅ ꯍꯋꯥꯏꯖꯥꯔꯗꯣ ꯂꯣꯜꯂꯒ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯦ ꯃꯌꯥꯝꯅ ꯄꯥꯝꯃꯦ ꯄꯥꯝꯃꯦ ꯆꯥꯅꯔꯤꯁꯤꯅꯦ ꯋꯥ ꯂꯣꯏ ꯎꯄꯥꯏ ꯂꯩꯇꯕꯅ ꯐꯪꯗꯕꯅꯤꯅ ꯆꯥꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤꯗꯣ ꯇꯥꯅꯤꯡꯗꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯃꯤꯅ ꯑꯁꯣꯏꯕ ꯃꯥꯜꯂꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯍꯟꯗꯛꯀꯤꯁꯤꯅ ꯁꯦꯡꯉꯤꯅꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯍꯦꯟꯅ ꯍꯧꯗꯣꯏꯁꯦ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯁ ꯁꯤꯁꯨ ꯐꯖꯩ ꯑꯁ ꯃꯩ ꯇꯥꯔꯦ ꯃꯔꯤꯁꯤꯕꯨ ꯆꯃꯟ ꯊꯤꯡꯕꯗꯣ ꯉꯥꯏꯔꯦ ꯐꯤ ꯍꯧꯕꯒꯤ ꯐꯖꯕ ꯍꯥꯏꯗꯣ ꯁꯤ ꯑꯣꯏꯔꯦ ꯍꯋꯥꯏꯖꯥꯔ ꯍꯋꯥꯏꯖꯥꯔ ꯍꯥꯏꯔꯒꯅ ꯐꯖꯕꯁꯦ ꯁꯤ ꯀꯧꯏ ꯑꯗꯨꯒ ꯁꯤ ꯍꯋꯥꯏꯖꯥꯔꯁꯤ ꯃꯤꯗ ꯍꯥꯏꯔꯒ ꯁꯤꯂꯥꯒꯨꯝꯕꯅꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯅꯠꯇꯦ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯅꯣꯏ ꯑꯅꯤꯗꯣ ꯅꯪꯅ ꯄꯥꯏꯔꯤꯕ ꯍꯋꯥꯏꯖꯥꯔꯗꯨꯒ ꯅꯪꯒ ꯀꯔꯤꯝ ꯈꯦꯠꯅꯗꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯐꯖꯕꯅꯦ ꯃꯆꯨꯗꯣ ꯃꯥꯟꯅꯩ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯃꯆꯨꯁꯦ ꯃꯥꯟꯅꯩ ꯍꯥꯏꯅꯦ ꯑꯩ ꯁꯨꯃꯥꯏꯅꯗꯤ ꯃꯨꯗꯦ ꯅꯪ ꯃꯨꯏ ꯍꯥꯏꯕ ꯅꯠꯇꯦꯌꯦ ꯃꯁꯛ ꯃꯥꯟꯅꯩ ꯍꯥꯏꯕꯅꯦ ꯍꯋꯥꯏꯖꯥꯔꯅ ꯍꯋꯥꯏꯖꯥꯔꯗ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯅꯪꯅꯁꯨ ꯍꯋꯥꯏꯖꯥꯔꯒ ꯑꯩꯒ ꯃꯁꯛ ꯐꯖꯕ ꯆꯥꯡꯗꯝꯅꯔꯤꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯍꯣꯔꯦꯟ ꯃꯌꯥꯝꯅ ꯆꯥꯔ ꯈꯪꯕꯤꯔꯅꯤ ꯑꯗꯨꯒ ꯃꯁꯛꯇꯤ ꯑꯩꯈꯣꯏꯅ ꯁꯤ ꯃꯁꯛꯁꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯃꯁꯛꯇꯨꯗꯤ ꯑꯣꯏꯔꯦ ꯅꯪꯗꯤ ꯑꯣꯏꯗꯕ꯭ꯔꯣ ꯑꯣꯏꯔꯦ ꯑꯣꯏꯔꯦ ꯅꯪꯗꯤ ꯑꯉꯧꯕ ꯄꯥꯝꯕꯅꯤꯅ ꯉꯧꯔ ꯉꯧꯍꯟꯁꯦ ꯍꯥꯏꯔꯕ ꯏꯟꯕꯅꯦ ꯑꯩꯗꯤ ꯅꯪꯗꯤ ꯑꯉꯧꯕ ꯌꯥꯝ ꯅꯪꯅ ꯄꯥꯝꯕꯅꯤꯅ ꯐꯖꯔꯦ ꯍꯥꯏꯔꯒꯅ ꯐꯖꯒꯅꯤ ꯅꯪꯅ ꯊꯤꯔꯦ ꯍꯥꯏꯔꯒꯅ ꯊꯤꯒꯅꯤ ꯊꯃꯣꯏꯅꯨꯡꯗ ꯑꯃ ꯂꯩꯖꯔꯒꯁꯨ ꯁꯦꯔꯥ ꯑꯍꯥꯟꯕ ꯑꯩꯅ ꯕꯦꯁꯤꯒꯤ ꯃꯣꯏ ꯃꯃꯥꯟꯅꯕꯤꯗ ꯄꯤꯗꯅ ꯍꯋꯥꯏꯖꯥꯔ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤꯗꯤ ꯃꯨꯗꯦ ꯉꯧꯗ꯭ꯔꯥ ꯑꯗꯨꯅ ꯃꯥꯅ ꯕ꯭ꯂꯦꯛ ꯀꯂꯔ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯅ ꯕ꯭ꯂꯦꯛ ꯀꯂꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯁꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯜꯂꯨꯗꯦꯗꯅ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔ ꯃꯔꯨ ꯃꯆꯥꯁꯤꯒꯤ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯄꯧꯕꯗꯣ ꯑꯗꯨꯗꯨꯅ ꯃꯅꯝ ꯈꯤꯇꯪ ꯋꯥꯠꯂꯤ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯥ ꯍꯥꯏꯕ ꯁꯤꯅ ꯃꯅꯝ ꯀꯜꯂꯤꯗꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯏꯇꯩ ꯏꯅꯥꯎ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯇꯧꯕ ꯊꯕꯛꯅ ꯃꯌꯥꯝ ꯃꯥꯏ ꯄꯥꯛꯏꯀꯣ ꯁꯤꯃꯗꯤ ꯁꯤꯗ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯔꯤꯔ ꯑꯃ ꯍꯦꯜꯂꯤꯗꯣ ꯂꯧꯊꯣꯛ ꯍꯋꯥꯏ ꯃꯔꯨ ꯂꯧꯊꯣꯛꯑꯒ ꯂꯧꯊꯣꯛꯎ ꯀꯩꯅꯣ ꯍꯣꯔꯦꯟ ꯅꯪ ꯀꯣꯟꯅꯗ꯭ꯔꯗꯤ ꯇꯥꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯅꯍꯥꯟꯈꯩ ꯌꯣꯟꯕꯒ ꯃꯥꯟꯅꯗꯕꯅꯤꯅ ꯇꯥꯕꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯦꯟꯕꯗꯤ ꯍꯦꯜꯂꯝꯒꯅꯤ ꯈꯣꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯀꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯋꯥꯏꯁꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯖꯔꯒꯁꯨ ꯀꯣ ꯈꯨꯗꯣꯜ ꯇꯝꯖꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯁꯤꯡ ꯆꯞ ꯃꯥꯟꯅꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯣꯟꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯆꯥꯡ ꯑꯃꯗ ꯍꯥꯞꯈꯤꯕ ꯆꯥꯡꯗꯣ ꯑꯗꯨꯗ ꯁꯨꯝ ꯍꯥꯞꯆꯔꯤꯅꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯕꯅꯦꯅ ꯍꯟꯗꯅ ꯍꯥꯞꯆꯔꯣꯏ ꯃꯃꯥꯡꯗ ꯍꯋꯥꯏ ꯃꯨꯟꯅꯕꯗ ꯍꯋꯥꯏ ꯂꯥꯞꯊꯣꯛꯄ ꯌꯥꯎꯕꯗꯣ ꯁꯤꯒꯤ ꯀꯟꯇꯦꯅꯔꯁꯦ ꯁꯤ ꯑꯣꯟꯈ꯭ꯔꯕꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯃꯥꯅ ꯍꯋꯥꯏꯖꯥꯔ ꯍꯥꯞꯄꯤ ꯄꯄꯥꯅꯁꯨ ꯄꯦꯛꯀꯤꯡ ꯇꯧꯔꯤ ꯑꯗꯒꯤ ꯍꯋꯥꯏꯖꯥꯔꯁꯨ ꯃꯃꯥꯅ ꯍꯥꯞꯄ ꯂꯣꯏꯔꯒ ꯃꯃꯥꯅ ꯄꯦꯛꯀꯤꯡ ꯇꯧꯁꯜꯂꯒ ꯄꯄꯥꯗ ꯄꯤꯔꯦ ꯄꯦꯛꯀꯤꯡ ꯇꯧꯁꯜꯂꯦ ꯄꯄꯥꯅ ꯑꯗꯒꯤ ꯑꯩꯁꯨ ꯄꯦꯛꯀꯤꯡ ꯇꯧꯁꯟꯕ ꯍꯩꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯋꯥꯏꯖꯥꯔ ꯄꯥꯝꯃꯤ ꯄꯥꯝꯗꯦꯗꯣ ꯃꯌꯥꯝꯗꯣ ꯃꯔꯤꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏꯖꯥꯔ ꯄꯥꯝꯅꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯄꯤꯌꯥꯗꯤ ꯄꯥꯝꯅꯗꯦꯀꯣ ꯑꯩ ꯃꯃꯥꯗꯤ ꯌꯥꯝ ꯄꯥꯝꯅꯤꯡꯉꯦ ꯃꯃꯥꯒꯤ ꯌꯨꯝꯗ ꯌꯥꯝ ꯄꯥꯝꯃꯛꯑꯦꯕ ꯍꯋꯥꯏꯖꯥꯔꯁꯦ ꯃꯃꯥꯁꯨ ꯌꯨꯝꯗ ꯍꯋꯥꯏꯖꯥꯔ ꯌꯣꯟꯈ꯭ꯔꯅꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯌꯣꯟꯕ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯁꯤꯗꯅ ꯍꯋꯥꯏꯖꯥꯔ ꯃꯌꯥꯝ ꯂꯩꯖꯔꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯁꯤꯗꯅ ꯋꯦꯠ ꯑꯣꯟꯅꯕ ꯂꯩꯔꯦ ꯃꯌꯥꯝ ꯁꯦꯞꯇ ꯂꯧꯊꯣꯛꯑꯒ ꯋꯥꯏꯠ ꯑꯞꯇ ꯁꯤ ꯄꯥꯏꯕ ꯌꯥꯗꯦ ma'am wait ko. Kaya rumge ma'am yun ko wait che. Kuna? 100 kaya yore hꯧꯖꯤꯛ kaya yore? 5 5
101 ma'am 101 किसको किसको तू क्या जल्दी 100 तो क्या है ये 100 तो मैम 100 100 लोरे तो हवाई जहाज तो अखोगी तो सिजना सिजे पैकिंग अमा फा तारगदी पुलप तौसनग्रगे तौबनेबको अदो सिदि यारोइदनिना सिना अखोगी तारे सिदा लेरे मैम की दमकते पीनबसे अखोइना ngasi सेमिजे मसिं क्यानेबा निफु नांगैदि अखोइ योनबदा कुंथ्रा खक्तनेबा हे पुथुइजे कुंथ्रा दगी सुंगेन हेंदे अदो ngasi अखोइना खितंग हेन कनो तौरगा हाइदि हवाइजार अखोइगी साइडतगी खुदोल तमजबनिना कोनाद्रगदि याम नुवाइते निफु बक्ति तयारी तौरे कईगुंबा निफु जिदा होरेन मी हेना लाक्पिरगदि मना मसिंग दो ओइना हापजे मना मसिंग दा ओइना अदुगा मु अखोइ अहामबदा हाना योलरोइगेबको अखोइगी पीगेदबा गिफ्ट सिंजे सि हाना पिथोअसेबा अदुदुगा अदुमाइ तौरसे हाइदि हाना योनथोरदि मना मसिंग कोनाद्रदि चुप चुपननिबा अदुगा मना मसिंग को कोनि योलगेबा मना मसिंग दि कंपलसरी योनदोइनिको अदुदुगा अखोइ काना चे सेमने अदो अदु काउनी सेमबियो हंगामगी अदु कईगुंबा हवाइजाजना लाइबा मीना यामद्रबा हवाइजाना लेमगना पुथुरो अखोइने चाबाइदो अदुदि ओहनगुमसे हाइदि पीनी ना पुथोइबा पोट योनी ना पुथोइबा पोट सिंजे सिच्चबा लो ओइजगे यारे वीडियो